Akashbani Imphal Moirangthem Ibehaibi Pau Pajari Ahanbada Marui Pau None Jilla ki Khopum Tampaki Ising Ichauna Lokpham Hector Sartet Lom Ising Thumjinkhre Yung Khara Amang Ata Thokle Sasan Kyamarum Sire Hairi Manipuri University ki Central Museum Dangasi Ahanba Nupilal Gallery amasung Archaeological Fossil Museum Hangtokre Unique Identification Authority of India na Laikhidraba Miyosing ki Aadhaar number deactivate tawagi thabak paikatpa hore amasung Kendra na lebak asigi nagarik laktara henbada lemna Artificial Intelligence ki training tawagi kodong chaba piragani None Jilla ki Khopum Tampaki Ising Ichau Phibam khara phare hairi aikhoigi none paumi agui kamin hai Ising Ichau aduna mafam adugi lokpham hector sartet lom hena Ising thunjinkhre ahan bagi oina phangba pauda Yung Khara Amang Ata Thokle Sasan Kyamarum Sire Hairi Oirakliba Phibam adu ngarang dagi mafam aduda MLA Dinganglung Gangmei leiduna hangthengnana yengchili Ising Ichaugi awaba mayoknariba singidamak ngasi Jilla asigi Chief Medical Officer Dr. Ajin Maringmaina Lojingba mihut kangbu amana hangthengnana chattuna yengchili khongchat aduda Imphal lagi Dr. Kyamarum suloinari hairi mihut kangbu asina Ichauna soolaba miyamgi damak yengduna makha tarakpa hakselgi kepna singba pangthokna hotnagani hairi marak asida Imphal Jiribam lambi National Highway 37 gi None Jilla gi Luwangchum amasung Rangkum khulgi marakta chingning khaibadagi lambi phaunadana leiramba du sengdoklaba matung chathok chachin tawba hore hairi Akashbani paumina hai lambi semlipa company na ngarang hing super lambi sengdoktuna phauna halaba matung asi nong churakpadagi mafam kyada amuk lambi thinglore adu moinama company na lambi sengdok sengjin tawduna miyam chatpa yanaba hotnari hairi nong makha tana churubadi chingning khairakpa yabagi oitokpa leibana Miyam Mikup Nahum Singna Lantok Lansin Tauri Manipuri University ki Central Museum dangasi Ahanba Nupilal Gallery Sangaragani Manipuri University ki Central Museum na sinduna Museum asida pangtokpa thorum de Anglo Manipuri War Lising Mosani Pan Marfudra Mathoi ki oiba photo jingapsung Archaeological Fossil Museum asida thangani thorum asida Manipuri University ki Vice Chancellor Professor N. Lokendra Singh Department of Ancient History and Archaeology Manipur University ki Head Professor Oranjit Singh History Vibhag ki Head Professor Chungmaijai Matthew M.K. Ningthemcha Ningsing Lup ki Advisor Rajkumar Megajit Singh Akashbani Imphal News ki Assistant Director Thokchom Jogendrajit amasung School of Social Science ki Din Professor Memcha Loitongbam saruk yagani Security Force na ngarang Jiribam Jilla gi Lengang Popi khul amasung Tamenglong Jilla gi Tatpung khul anigi lonaba mapamdagi magazine yawba SLR ama magazine yawba 303 rifle ama single barrel rifle manga 303 rifle gi kapa yariba maru kuntra mapal SLR gi kapa yariba maru tara manga amadi atei polong kya phangle hairi haukiba leba popa nimitana Security Force na Senapati Jilla gi ti khulenda leba checkpoint dagi miyoi amadupa lakun mari rongi mamal oigadaba WY tablet phare WY tablet lising kumapan chamapan mudramari adu packet chamayangkhaida haplambani National Highway 37 da nomada tangai phadaba changwa potlam ching puba gari chama mapudramapan pusilakre mafam kayada checkpoint hangduna achat awok sing check tawbagi thabak chathari miyoi taruk phagatna pahang chathaki Thasigi tarita Bishnupur Jilla gi Naran Saina Kulmayada Moirangdagi Imphalom da thokpa gari amana numidang da ahal oiraba nupi ama thomlamba masung nupi adu leikidabagi matangda police na su moto case lakotuna thijinbagi thabak chathari thijinbadu da maduda thomlamba gari adugi langlangjil tigatuna miyoi ama phaba ngamle hairi tabiriba paw asi Akashbani Imphal dagi ni Unique Identification Authority of India UIDAI na Aadhaar database achumbasing ngaktuna thamnaba pandamda laikhidraba miyosinggi Aadhaar number deactivate tawagi thabak paikhatle thorang asigi makhada UIDAI na Registrar General of India ka khosomnaduna laikhidraba miyoi koti ama lak yakhi mangagi record lakotuna Aadhaar deactivate tawgadawri Kendragi Electronics amasung Information Technology Mantralayana thokpa cherol amada hai Registrar General of India na DAI da Raja amasung Union Territory kunmarigi asiba miyoi koti ama lak yakhi mangagi record pikhat kare hairi
Masi civil registration sisinaragani hari validity yanglaba matung Aadhaar number koti ama lakh 13 haujumaki oina deactivate tawkhre. Masi civil registration system leitaba rajya amasung union territory singda makha tana chathakigani. Haujik phawbada miyoi lakh 3,900 gi sibagi record phangle amadi masi Aadhaar number deactivate tawnaba thabok paikatpa hore. UIDAI na anowa service imung amagi miyoi sibagi report tawnaba thaurang maming thada My Aadhaar portal da hogdokre. Kendagi Electronics amasung Information Technology Mantri Asni Baisnona Ebak asigi nagarik laktara henbada lemna Artificial Intelligence ki training tawbai khudong saba piragani hairi. Khudong saba si village level entrepreneur singdana hana pigani. Wafam asi New Delhi da Digital India sahi tara surakpa kumon thalonga mari lenana CSD dibasta makna laukthokibani. Thauram asi pangthokna lebak asida digital gi lamda awan basing thaningai oina purakpa ngamba sahi tara surakpa mari lenana pangthokpani mantri na hai. AI मिशन है अपना बहुत अच्छा। उस AI मिशन के तहत हम लोगों ने टारगेट लिया है करीब 10 लाख लोगों को AI स्किल्स में तैयार करेंगे। उसमें 5.5 लाख VLEs अपने हैं। आप सबको सबसे पहले उसमें प्रेफरेंस दी जाएगी। राष्ट्रपति द्रौपदी मुर्मू ngasi ni Delhi gi Biyan Bhavan da 8 suba swas sarvekshan 2024 gi mana yenthokani. Thauram maduda laibak asida leiriba saharsing na luna na leinab honariba sing adubu sakhangbo ina mana pidun ikai khunab utkani masina Swasth Bharat Mission Urban Manglomda sangchinbada hena khodong chahalagani mana asi tongan ba category mari khaidokduna pigani mana sing adu super swasthlik city amasung tongan ba mi tabagi matungina laibak asi khwaidagi luna ba sahar ahumda pigani Kendragi Housing and Urban Affairs Mantralaya na handaki asida tongan ba makalgi mana mudani pan khusinagani kaspani paumin hai English ngani tara ta urban local body humdra humdega loinana hawdokiba asi hawjuk phawra sarli singmari changa hena konsin bangamle kumchi chahi oina mana asi reduce reuse amasung recycle haiba hiramda yengduna pibani Kendragi Greh Mantri Amit Shah ngasi Rajasthan da chatkani Jaipur Mayagi Dadia Kulda Pangthokpa Sahakarita Ebam Rozgar Usapta Saruk Yagani amasung Khangatlaba Nahalising Nipalomda Sarkar gi thabak changbagi appointment letter khusinagani Thauram maduda cooperation mantri su oirba siri Amit Shah na tongan ba scheme jingi khudong chaba phanglaba beneficiary singda certificate amasung check khusinagani makna sakot thaurangi project yamram su sangagani Greh Mantri na malengi khwaidagi chawba Grain storage scheme gi makada saba warehouse kunmari sangagane masung shiri ana sakot hanabagi millet outlet humphumari su hangdokani Greh Mantri na Gopal credit card scheme gi makada lupa koti 12 rongi loan beneficiary lisingama samri rumda khusinagani Jammu Kashmir da nong singki phibam phattabadagi Amarnath Jatra matam khargi oina thingjile Kashmir amasung Jammu division gi Baltal amasung Pahalgam lambida nong ka hena chubadagi matam khargi oina jatra asi labhanbani hari Jammu base dagi Kashmir tamna ngasi jatra amata chalan khidre Telangana amasung Andhra Pradesh ki marakta ising yanabagi amasung Polabharam Bana Kacheria Link Project ki matang da oirakliba phibam asi yangsinaba kendrana awangba thakki technical committee ama semkhre Telangana amasung Andhra Pradesh ki Mukhyamantri singna kendragi Jal Shakti Mantri unakhraba matung warep asi laurakpani India Med Vibhagna lakliba numit nini asida Kha Bharat ki mafam kyada nong kana chugani hari Vibhag asina Uttar Pradesh ki jila kayamrumda orange alert laukthokre lakliba pung kunmari da Bundelkhand amasung nongpok thangba UP ki mafam kayada nong kana chugani hari masigi mathakta jila singda akhak arau amasung braja tagani haina miyamna section na leinaba khangankre lebak asigi nongchup amasung awang nongchup thangba mafam singda su lakliba thangja numit phawa nongchup higani hari Jharkhand gi konong rachi yauna rajya gi jila 13 Yellow alert laukthokre awang nongchup thangba rajya asigi mafam kayada nong ka hena chubadagi miyamgi punsida chauna khudong chadaba mayok halle jila khadada school sing chuti thadokre America gi Rashtrapati Donald Trump na hari Bharat amasung America gi marakta lalon itik tongnabagi yana warol atuba matamda warusin puraklagani Siri Trump na hai thorang asina America gi company singna Bharat ki kaitel la pot yonthok nonsin tawbagi khodong chaba phangalagani aroibada maruiba pau amo None jila gi khopum tampaki sing isauna lokhum hector
चार्टेड रोम इसिंग थमजिनख्रे युंग खरा अमांग अता थोकले सासन क्यामरुम सिरे हाइरी मणिपुर यूनिवर्सिटी की सेंट्रल म्यूजियम दा ngasi ahanba nupilal gallery amasung archaeological fossil museum hangdokre unique identification authority of india na laikhidaba myusing aadhar number deactivate tawbagi thabak paikhatpa hore amasung kendra na lebak asigi nagarik lak tara henbada lemna artificial intelligence ki training tawbagi khudong chaba piragani pawlesare